Ya Allah, Ya Ghaffar. Please like and subscribe. Assalamualaikum warahmatullahi wabarakatuh. Video se yang biliba chilna khuding mapuhan muktada kai khun bo chari lungsir be chilna sing nasi aina myam gi mang thamjaga dori basi yamna pukning hobori am khaktang ni adugum laba sahabi am khakki wari ni mahakna namaz matam am phawbu solhodana Allah gi ibadat am phawbu solhodana karigumba am phawbu tawhodana jannat ki apu ikiba mahaki damak Allah rabbul izzatna jannat khudol tambi khiba adugum laba sahabi am khakki wari ni mahakasi yamna masak thiba amdi yamna sakal surat tana taicha daba Masak thiba fazaba ningthiba oidaba nupa ama oirammi amasung mahak asi minai amasu oirammi migi hameng silaga migi thabuk suraga chaba oirammi matam asida mahak asi yahudi amagi hameng kaya senduna mahak ki chara tanjrammi asum nongma mahakna yahudi gi hameng asi selingi matamda yahudi sing aduna lan thengna bagi damakta thawrang tawba urammi kuchukulai sing semjin sajinba amdi sagol na chingba sing makoina seba tawduna lan gi damakta thawrang tawba si mahakna uba matamda nupa bagi manakta mahakna changraga hamlammi thawrang tawriba lan asi karam kanglok ka thengnaga dabano haina matamadu nupa aduna hairakhi nupa amakhakki mayoktani hairiba nupa aduna miyambu mapu amakhakki mai kaida kausilli dawat tawri ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯗꯒꯤ ꯆꯠꯅꯔꯛꯂꯕ ꯗꯤꯟ ꯑꯁꯤꯕꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯩ ꯃꯍꯥꯛꯀ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯗꯥꯋꯠ ꯄꯤꯔꯤꯕ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯕꯨ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯥꯏꯀꯩꯗ ꯀꯧꯁꯜꯂꯤꯕ ꯃꯍꯥꯛꯀ ꯎꯅꯕ ꯄꯥꯝꯂꯝꯃꯤ ꯃꯁꯤꯒꯤꯗꯃꯛꯇ ꯈꯣꯡꯒꯣꯜ ꯂꯤꯔꯗꯨꯅ ꯃꯍꯥꯛ ꯅꯨꯡꯁꯤꯕ ꯑꯥꯀꯥ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯝꯃꯤ ꯅꯨꯡꯁꯤꯕ ꯑꯥꯀꯥ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯃꯍꯥꯛꯅ ꯍꯪꯂꯝꯃꯤ ꯅꯍꯥꯛꯅ ꯃꯤꯌꯥꯝꯕꯨ ꯀꯧꯁꯤꯜꯂꯤꯕꯁꯤ ꯀꯔꯝꯕ ꯊꯕꯛꯀꯤ ꯀꯔꯝꯕ ꯄꯣꯠꯁꯛꯀꯤ ꯃꯥꯏꯀꯩꯗꯅꯣ ꯅꯨꯡꯁꯤꯕ ꯑꯥꯀꯥ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯝꯃꯤ ꯑꯜꯂꯥꯍ ꯑꯃꯈꯛꯄꯨ ꯂꯥꯠꯄ ꯑꯃꯗꯤ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯅꯕꯤ ꯍꯥꯏꯕꯗꯤ ꯔꯁꯨꯜꯅꯤ ꯍꯥꯏꯅ ꯌꯥꯕ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯅꯤ ꯑꯩꯅ ꯀꯧꯁꯤꯜꯂꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯪꯂꯝꯃꯤ ꯅꯍꯥꯛꯅ ꯀꯧꯁꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯩꯁꯨ ꯆꯪꯖꯔꯛꯂꯕꯗꯤ ꯑꯩꯅ ꯀꯔꯤ ꯐꯪꯒꯅꯤ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯀꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯍꯥꯛꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯕꯨ ꯑꯜꯂꯥꯍꯅ ꯖꯟꯅꯠ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯤꯔꯝꯃꯤ ꯃꯁꯤ ꯇꯥꯕꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯗꯤ ꯁꯛ ꯌꯥꯝꯅ ꯃꯨꯕ ꯁꯛ ꯌꯥꯝꯅ ꯊꯤꯕ ꯃꯤꯅꯥꯏ ꯑꯃꯈꯛꯇꯪꯅꯤ ꯃꯤꯒꯤ ꯍꯃꯦꯡ ꯁꯦꯜꯂꯒ ꯆꯥꯖꯔꯤꯕ ꯑꯃꯈꯛꯇꯪꯅꯤ ꯃꯁꯤꯗꯁꯨ ꯑꯜꯂꯥꯍꯅ ꯑꯩꯒꯤꯗꯃꯛꯇ ꯖꯟꯅꯠ ꯄꯤꯕꯤꯒꯗ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯑꯥꯀꯥ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯣꯏ ꯄꯤꯕꯤꯒꯅꯤ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯇꯥꯕꯗ ꯃꯍꯥꯛꯅ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯈꯤ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩꯗꯤ ꯍꯃꯦꯡ ꯁꯦꯜꯂꯤ ꯍꯃꯦꯡꯁꯤꯡ ꯑꯁꯤ ꯀꯔꯣꯝꯗ ꯊꯥꯗꯣꯛꯂꯝꯒꯅꯤ ꯃꯁꯤ ꯍꯪꯕꯗ ꯅꯨꯡꯁꯤꯕ ꯑꯥꯀꯥ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯍꯥꯛꯅ ꯁꯦꯜꯂꯤꯕ ꯍꯃꯦꯡꯁꯤꯡ ꯑꯗꯨ ꯃꯄꯨ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯑꯣꯜꯂꯒ ꯑꯃꯨꯛꯇꯪ ꯍꯣꯏꯔꯝꯃꯣ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯟꯖꯟꯕ ꯊꯕꯛ ꯍꯥꯏꯕꯕꯨ ꯃꯍꯥꯛꯅ ꯅꯨꯡ ꯈꯔ ꯄꯥꯏꯔꯒ ꯅꯨꯡꯖꯔꯦꯡ ꯈꯔ ꯄꯥꯏꯔꯒ ꯍꯃꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯍꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯨꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯃꯦꯡꯁꯤꯡ ꯑꯗꯨ ꯃꯄꯨ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯟꯈꯤ ꯃꯈꯣꯏꯒꯤ ꯃꯀꯣꯜꯁꯤꯡꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯖꯤꯍꯥꯗꯇ ꯍꯥꯏꯕꯗꯤ ꯌꯍꯨꯗꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯊꯦꯡꯅꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯑꯁꯨꯝꯅ ꯂꯥꯟꯊꯦꯡꯅꯅ ꯃꯔꯛꯇ ꯃꯍꯥꯛ ꯁꯍꯤꯗ ꯑꯣꯏꯈꯤꯔꯝꯃꯤ ꯂꯥꯟꯐꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯕ ꯑꯥꯀꯥ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯍꯥꯛꯁꯨ ꯁꯍꯤꯗ ꯑꯣꯏꯈꯤꯕ ꯄꯥꯎ ꯇꯥꯕꯗ ꯅꯨꯡꯁꯤꯕ ꯑꯥꯀꯥ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯑꯥꯀꯥ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯅꯨꯔꯒꯨꯝꯅ ꯐꯖꯕ ꯑꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯑꯜꯂꯥꯍꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯖꯟꯅꯠꯀꯤ ꯅꯤꯡꯊꯤꯔꯕꯤ ꯍꯣꯔ ꯅꯨꯄꯤ ꯑꯅꯤ ꯁꯤꯟꯅꯕꯤꯈ꯭ꯔꯦ ꯃꯍꯥꯛꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯤꯈ꯭ꯔꯦ ꯍꯥꯏꯕꯤꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯂꯥꯏꯕꯛ ꯐꯔꯕ ꯁꯍꯥꯕꯤ ꯑꯁꯤꯕꯨꯅꯤ ngasi aikoina as'ad ra'i haina khangnariba as'ad ra'i radiyallahu anhu haina khang